Russia amasung Ukraine ani gi marakta tholiba conflict gi myam da latest update pijage Ukraine gi President Zelensky na Russia gi President Vladimir Putin gi wari sanana ba sem saduna lai khankhre Ukraine gi President Volodymyr Zelensky na Russia gi President Vladimir Putin gi wari sanana ba sem saduna lai khankhre haina official report amagi matungina phongdorakli President Zelensky na haikibadai koina agreement ma purakna ba khona pamtoi Masina ultimatum ama thambagi phibam lahaloidabani haidi Zelensky na maki Italian gi Rights TV ga sathakiba interview ama da Ukraine na Crimea bu Russia gi part ama oina kaidonung da su uroi English ngani ga taraga mari gi matam da Russia na Ukraine gi kha thangba peninsula ba namduna annex tokibani Crimea na masigi autonomy amati parliament laizari bani haina maki wafum madura phongdoki France ki President Emmanuel Macron na Putin bu ikaiba pibigi thawung sing chathabadagi siksinna bu wafum ama phungdokliba adugi matangda hangkhibada Russia gi lanmi sing asi akhoi gi lewakdagi thuon khiba pami akhoi gi lanmi sing su Russia da sanction ba leite haina Zelensky na haikhian supawus na phungdorakli atopa pawmana Ukraine Russia gi jahaz ama amang ata thuon khre Mariupol da leiba asu apan nanglaba fighter sing hondokna bhonari Ukraine Russia gi Navy gi logistic jahaz ama Snake Island gi manakna amang ata thon khre amadi Mariupol la riva asu apanang laba fighter sing bu khondokna bu honari haino official report amana phongdorakli handaki numit kharani gi matam sida Snake Island gi akhoibra na honana khuthokna bagi thokdok sing hengalakpaga loinana Western Black Sea Coast bu control tona bagi damakta akan bulan pham ama soknarakpa yai haina defense official kharana phongdorakli Russian forcing asina Ukraine awang amadi nongpok thangba lamdagi sarukta sangsinna ba yamna kan honari Ukraine gi Odessa Regional Military Administration gi spokesman oiriba Sarhi Brasukna phongdokhibada aikhoi gi naval seamen satakhiba action da Russia gi support vessels Basebolot Bobrov maichakre masi Russians fleet gi manung da khwaidigi nawba mane Russian Defense Ministry na hiramasi gi matangda comment launa ba hona ba da phangma ngamda ba leiri private UE company Masar na pirakhiba satellites imagery gi matungina di Russia gi Irina class landing craft ama Snake Island gi manang na missile attack sathabadagi ama ata thokle hariba mafam asi Ukraine amadi Romanian gi marak samudra gi oina ngamkhai mafam amani handaki matam khara sida island adula lebe building kaya amasu amanga ta thokpigi sakta madu uthorakre hairi Snake Island gi mafam asi Russia na Ukraine landa sinna bokhona rak matamda akan mamong na kuthokna ki mafam amasu oiribani Ukraine gi lanmi singna Kharkiv city degi Russia gi lanmi sing takthokpa ngamlakhiba si Russian force ki oina di lana sida ningba kainingai oiba thawong ama haibedu oire Russia gi lanmi sing asina Kiev amadi awang nong pok thangba lamdam gi sarukta gisu takthokpa ngamkhrabani Reuters ki journalist sing na confirm to ki buwak from amada hojikti Ukraine Siversky Donetsk River gi torban phawba control to bangamle hariba mafam si Kharkiv city degi nongpok bang maikai rom da kilometer nifurum lam salaga leiba mafamne regionals authority sing na su Poltava gi akoi besrukta missile strike tarokhiba amadi Kharkiv ki manang na Dargasta da bomb top left laitana kapsilakpagi thawdokta miyeni sire haidi Mariupol gi Azovstal steel plant da langoi chanchinduna thamkraba Ukraine gi fighter singadu gi mari mata singna capital Kiev ta khongsat ama pangthokpaga loinana mohoi singadu rescue tawbina pataksili Russia gi lanmi sing steel work ta bombing tawgi thawong sing yamna kan sathari haidi hariba mafam si Ukraine gi city edu da leiba defender sing gi aroiba lanban oiribani Russia gi lanmi sing asina steel plant adu da bomb top kapsinduna akan mamong landa sili haukiba thakhra gi matam si Russia gi lanmi sing asina Mariupol city gi ayam saruk sing di control tawduna lerakhibani Azovstal steel plant adu da thokpa yadana laikhraba sing adu gi mari mata oiriba Maria na haikibada hauzik plant adu da thokpa yadana lairiba defender sing punama adu mayumda tekta kaidana halaknaba makhoi gi nupi angang sing loinana mausa gi punsi da hinghaningbigi apamba lei Marashida Ukraine government gi makai digiri Mariupol thopa yadana asu apanang laba fighter sing adu rescue tawna gi damak yamna kana honari makhoina evacuation operation gi road map ama semna gi damak anauba tangkak ki oina negotiation tawba hokre
ꯑꯩꯈꯣꯏꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯍꯥꯟꯅꯅ ꯍꯣꯟꯗꯣꯛꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅꯁꯨ ꯌꯨꯀ꯭ꯔꯦꯟꯒꯤ ꯗꯤꯄꯨꯇꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯏꯔꯤꯅꯥꯅ ꯍꯥꯏꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯔꯁꯤꯌꯥꯒꯤ ꯇꯣꯞ ꯀꯃꯥꯟꯗꯔ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ, ꯑꯇꯩ ꯖꯦꯅꯔꯦꯜ ꯀꯌꯥ ꯗꯤꯁꯃꯤꯁ ꯇꯧꯈ꯭ꯔꯦ꯫ ꯔꯁꯤꯌꯥꯒꯤ ꯇꯣꯞ ꯀꯃꯥꯟꯗꯔ ꯖꯦꯅꯔꯦꯜ ꯚꯥꯂꯦꯔꯤ ꯒꯦꯔꯥꯁꯤꯃꯣꯚ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ ꯑꯃꯁꯨꯡ ꯑꯇꯩ ꯑꯣꯐꯤꯁꯔ ꯈꯔꯁꯨ ꯗꯤꯁꯃꯤꯁ ꯇꯧꯈ꯭ꯔꯦ ꯅꯠꯇ꯭ꯔꯒꯅ ꯐꯥꯖꯤꯟꯈ꯭ꯔꯦ ꯍꯥꯏꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯇꯣꯞ ꯑꯦꯗꯚꯥꯏꯖꯔ ꯑꯃꯅ ꯀ꯭ꯂꯦꯝ ꯇꯧꯈ꯭ꯔꯦ꯫ ꯌꯨꯀ꯭ꯔꯦꯅꯤꯌꯟ ꯃꯤꯂꯤꯇꯔꯤ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯚꯦꯇꯔꯟꯁ ꯑꯃ ꯑꯣꯏꯔꯤꯕ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚꯣꯂꯣꯗꯤꯃꯤꯔ ꯖꯦꯂꯦꯟꯁꯀꯤꯒꯤ ꯏꯅꯔ ꯁꯔꯀꯜꯗ ꯌꯥꯎꯅ ꯑꯦꯂꯦꯛꯁꯤ ꯑꯦꯔꯦꯛꯁꯇꯣꯚꯤꯆꯅ ꯀ꯭ꯂꯦꯝ ꯇꯧꯈꯤ ꯃꯗꯨꯗꯤ ꯔꯁꯤꯌꯟ ꯑꯥꯔꯃꯤꯒꯤ ꯆꯤꯐ ꯑꯣꯐ ꯁ꯭ꯇꯥꯐ ꯒꯦꯔꯥꯁꯤꯃꯣꯚ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ꯫ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟꯗ ꯃꯍꯥꯛꯅ ꯁꯣꯏꯈꯤꯕ ꯈꯣꯡꯊꯥꯡꯁꯤꯡꯒꯤ ꯃꯔꯥꯟ ꯊꯥꯡꯖꯤꯟꯅꯅꯕ ꯁꯦꯅꯤꯌꯔ ꯀꯃꯥꯟꯗꯔꯁꯤꯡꯗ ꯃꯤꯠꯌꯦꯡ ꯊꯝꯂꯛꯈꯤꯕꯒ ꯂꯣꯏꯅꯅ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯗꯦꯂꯤ ꯃꯦꯜꯒꯤ ꯔꯤꯄꯣꯔꯠꯅ ꯍꯥꯏꯈꯤ꯫ ꯌꯨꯇ꯭ꯌꯨꯕꯇ ꯗꯤꯁꯤꯗꯦꯟꯠꯁ, ꯔꯁꯤꯌꯟꯁ ꯂꯣꯌꯔ ꯑꯃꯁꯨꯡ ꯄꯣꯂꯤꯇꯤꯁꯤꯌꯟꯁ ꯃꯥꯔꯛ ꯐ꯭ꯔꯦꯒꯤꯟꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯑꯔꯤꯁꯇꯣꯚꯤꯆꯅ ꯍꯥꯏ ꯄ꯭ꯔꯤꯂꯤꯃꯤꯅꯔꯤ ꯏꯟꯐꯣꯔꯃꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯒꯦꯔꯥꯁꯤꯃꯣꯚ ꯁꯁꯄꯦꯟ ꯇꯧꯕꯒꯤ ꯐꯤꯚꯝꯗ ꯂꯩꯍꯟꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯃꯉꯣꯟꯗ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯐꯤꯛꯁ ꯇꯧꯅꯕ ꯃꯇꯝ ꯈꯔ ꯄꯤꯅꯅꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯕ ꯅꯠꯇ꯭ꯔꯒꯅ ꯃꯇꯝ ꯑꯃꯠꯇ ꯄꯤꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯋꯦꯁꯇꯔꯟ ꯃꯤꯂꯤꯇꯔꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯐꯥꯁꯠ ꯇ꯭ꯔꯦꯛ ꯑꯥꯔꯃꯤꯒꯤ ꯀꯃꯥꯟꯗꯔ ꯂꯦꯐꯇꯦꯅꯦꯟꯠ ꯖꯦꯅꯔꯦꯜ ꯁꯔꯒꯤ ꯀꯤꯁꯦꯁꯨ ꯈꯥꯔꯀꯤꯚꯀꯤ ꯃꯅꯥꯛꯇ ꯐꯥꯁꯠ ꯇꯦꯡꯛ ꯑꯥꯔꯃꯤꯅ ꯃꯥꯏꯊꯤꯕ ꯅꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯐꯥꯈꯤꯕꯒ ꯂꯣꯏꯅꯅ ꯊꯕꯛꯇꯒꯤ ꯗꯤꯁꯃꯤꯁ ꯇꯧꯈ꯭ꯔꯦ꯫ ꯌꯨꯀ꯭ꯔꯦꯅꯤꯌꯟ ꯏꯟꯇꯦꯔꯤꯌꯔ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯃꯤꯂꯤꯇꯔꯤꯅ ꯍꯪꯕ ꯇꯦꯂꯤꯒ꯭ꯔꯥꯝ ꯆꯦꯅꯦꯜ ꯑꯃꯗ ꯐꯣꯡꯗꯣꯛꯄ ꯏꯟꯐꯣꯔꯃꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯥꯔꯃꯤ ꯀꯃꯥꯟꯗꯔ ꯑꯅꯤꯁꯨ ꯂꯥꯟꯗ ꯃꯥꯏꯊꯤꯕ ꯅꯪꯕꯒ ꯃꯔꯤ ꯂꯩꯅꯅ ꯗꯤꯁꯃꯤꯁ ꯇꯧꯈ꯭ꯔꯦ꯫ ꯕ꯭ꯂꯦꯛ ꯁꯤ ꯐꯤꯠꯀꯤ ꯀꯃꯥꯟꯗꯔ ꯑꯃ ꯂꯧꯊꯣꯛꯄꯒ ꯂꯣꯏꯅꯅ ꯐꯒꯠꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯚꯥꯏꯁ ꯑꯦꯗꯃꯤꯔꯦꯜꯒꯤ ꯃꯊꯛꯇꯁꯨ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯁꯤꯅꯁꯨ ꯀ꯭ꯂꯦꯝ ꯇꯧꯈꯤ꯫ ꯑꯔꯤꯁꯇꯣꯚꯤꯆꯅ ꯏꯟꯇꯔꯚ꯭ꯌꯨ ꯑꯗꯨꯗ ꯍꯥꯏꯈꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯗꯨ ꯄ꯭ꯔꯤꯂꯤꯃꯤꯅꯔꯤ ꯑꯣꯏꯔꯤ, ꯇꯧꯏꯒꯨꯝꯕꯁꯨ ꯃꯗꯨ ꯒꯦꯔꯥꯁꯤꯃꯣꯚꯅ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯃꯣꯁꯀꯣꯗ ꯄꯥꯡꯊꯣꯛꯈꯤꯕ ꯔꯁꯤꯌꯥꯒꯤ ꯚꯤꯛꯇꯣꯔꯤ ꯄꯦꯔꯦꯗꯇ ꯁꯔꯨꯛ ꯌꯥꯈꯤꯗꯕ ꯃꯇꯨꯡꯗ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯌꯨꯀ꯭ꯔꯦꯟꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯔꯁꯤꯌꯟ ꯂꯥꯟꯃꯤ ꯑꯃꯒꯤ ꯋꯥꯔ ꯀ꯭ꯔꯥꯏꯝ ꯇ꯭ꯔꯥꯏꯌꯦꯜ ꯍꯧꯈ꯭ꯔꯦ꯫ ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯗ ꯂꯥꯟꯗꯥꯕ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯍꯥꯟꯕ ꯋꯥꯔ ꯀ꯭ꯔꯥꯏꯝ ꯇ꯭ꯔꯥꯏꯌꯦꯜ ꯑꯣꯏꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯤꯆꯝ ꯑꯃ ꯍꯥꯠꯇꯣꯛꯈꯤ ꯍꯥꯏꯕ ꯔꯁꯤꯌꯟ ꯂꯥꯟꯃꯤ ꯑꯃꯒꯤ ꯇ꯭ꯔꯥꯏꯌꯦꯜ ꯉꯁꯤꯗꯒꯤ ꯍꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯌꯨꯀ꯭ꯔꯦꯟꯒꯤ ꯀꯦꯄꯤꯇꯦꯜ ꯀꯤꯚꯇ ꯂꯩꯕ ꯑꯄꯤꯛꯄ ꯀꯣꯔꯠꯔꯨꯝ ꯑꯃꯗ ꯇ꯭ꯔꯥꯏꯌꯦꯜ ꯍꯧꯕꯗ ꯖꯔꯅꯦꯂꯤꯁꯠ ꯀꯌꯥ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯈꯤ꯫ ꯁꯁꯄꯦꯛ ꯑꯗꯨ ꯒ꯭ꯔꯥꯁꯅ ꯈꯥꯖꯤꯟꯕ ꯃꯐꯝ ꯑꯃꯗ ꯊꯝꯈꯤ ꯑꯃꯁꯨꯡ ꯔꯁꯤꯌꯟ ꯐꯣꯔꯁꯦꯁꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯤꯆꯝꯁꯤꯡꯒꯤ ꯃꯊꯛꯇ ꯇꯝꯊꯤꯕ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯆꯠꯊꯈꯤ ꯍꯥꯏꯕꯒꯤ ꯆꯥꯔꯖ ꯀꯌꯥ ꯂꯩꯕ ꯃꯔꯝꯅ ꯋꯥꯔ ꯀ꯭ꯔꯥꯏꯝ ꯇ꯭ꯔꯥꯏꯌꯦꯜ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯅ ꯄꯨꯛꯅꯤꯡ ꯆꯪꯂꯤ꯫ ꯃꯁꯥꯒꯤ ꯆꯍꯤ 18 ꯈꯛꯇ ꯉꯥꯏꯔꯤꯕ ꯔꯁꯤꯌꯟ ꯂꯥꯟꯃꯤ ꯚꯥꯗꯤꯝ ꯑꯁꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯇ ꯂꯩꯕ ꯆꯨꯄꯥꯈꯤꯚꯀꯥ ꯈꯨꯡꯒꯪꯗ ꯃꯁꯥꯒꯤ ꯆꯍꯤ 62 ꯁꯨꯔꯕ ꯌꯨꯀ꯭ꯔꯦꯅꯤꯌꯟ ꯅꯨꯄꯥ ꯑꯃ ꯃꯀꯣꯛꯇ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯈꯤ ꯍꯥꯏꯕꯒꯤ ꯆꯥꯔꯖ ꯃꯥꯌꯣꯛꯅꯔꯤ꯫ ꯇ꯭ꯔꯥꯏꯌꯦꯜ ꯑꯁꯤꯗ ꯃꯍꯥꯛ ꯃꯔꯥ ꯂꯩꯔꯦ ꯍꯥꯏꯅ ꯔꯥꯏ ꯇꯥꯔꯕꯗꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯐꯥꯗꯣꯛ ꯇꯥꯕ ꯌꯥꯔꯤ꯫ ꯃꯤꯍꯥꯠꯄꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯂꯥꯟ ꯍꯧꯔꯛꯄ ꯃꯇꯝ ꯑꯃꯁꯨꯡ ꯔꯁꯤꯌꯟ ꯐꯣꯔꯁꯦꯁꯅ ꯀꯤꯚ ꯂꯧꯁꯤꯟꯅꯅꯕꯒꯤꯗꯃꯛ ꯀꯟꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯀꯟꯕ ꯔꯦꯖꯤꯁꯇꯦꯟꯁ ꯃꯥꯌꯣꯛꯅꯕꯗꯒꯤ ꯔꯁꯤꯌꯟ ꯇꯦꯡꯛꯁꯤꯡ ꯃꯃꯥꯏ ꯂꯩꯗꯨꯅ ꯍꯟꯕ ꯃꯇꯝꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯇꯦꯡꯛ ꯌꯨꯅꯤꯠ ꯑꯃꯒꯤ ꯃꯦꯝꯕꯔ ꯑꯣꯏꯕ ꯁꯤꯁꯤꯃꯔꯤꯟ ꯑꯁꯤ ꯌꯨꯀ꯭ꯔꯦꯅꯤꯌꯟ ꯐꯣꯔꯁꯦꯁꯅ ꯐꯥꯈꯤꯕꯅꯤ꯫ ꯌꯨꯀ꯭ꯔꯦꯟꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁꯔꯚꯤꯁꯅ ꯑꯞꯂꯣꯗ ꯇꯧꯔꯛꯄ ꯚꯤꯗꯤꯑꯣ ꯑꯃꯗ ꯔꯁꯤꯌꯟ ꯂꯥꯟꯃꯤ ꯑꯁꯤꯅ ꯃꯤꯆꯝ ꯑꯃ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯈꯤ ꯍꯥꯏꯅ ꯃꯁꯥꯅ ꯌꯥꯖꯈꯤ꯫ ꯐꯦꯕ꯭ꯔꯨꯋꯥꯔꯤ 19ꯗ ꯊꯣꯛꯈꯤꯕ ꯌꯨꯀ꯭ꯔꯦꯅꯤꯌꯟ ꯅꯨꯄꯥ ꯑꯃ ꯍꯥꯠꯇꯣꯛꯄꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯤꯁꯤꯃꯔꯤꯅ ꯃꯤꯆꯝ ꯑꯗꯨ ꯍꯥꯠꯅꯕ ꯃꯉꯣꯟꯗ ꯃꯊꯛ ꯊꯣꯡꯕꯅ ꯑꯣꯔꯗꯔ ꯇꯧꯔꯛꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 23ꯗ ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯗ ꯂꯥꯟꯗꯥꯕ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯇꯝꯊꯤꯕ ꯋꯥꯔ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯇꯧꯈꯤ ꯍꯥꯏꯕꯒꯤ ꯆꯥꯔꯖ ꯂꯩꯔꯤ꯫ ꯄꯨꯡ ꯈꯔꯒꯤ ꯃꯅꯨꯡꯗ ꯌꯨꯀ꯭ꯔꯦꯟ ꯈꯨꯗꯨꯝ ꯆꯟꯁꯤꯟꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯗꯨꯅ ꯂꯥꯟꯗꯥꯔꯛꯈꯤꯕ ꯔꯁꯤꯌꯥꯒꯤ ꯊꯧꯁꯤꯜ ꯑꯁꯤ ꯊꯥ 2ꯒ ꯃꯈꯥꯏ ꯍꯦꯟꯅ ꯆꯣꯟꯊꯔꯛꯄ ꯑꯁꯤꯗ ꯑꯉꯛꯄ ꯈꯪꯡꯅꯥꯁꯤ ꯑꯅꯥ ꯑꯃꯁꯨꯡ ꯃꯥꯡ ꯇꯥꯛꯄ ꯀꯌꯥ ꯊꯣꯛꯍꯜꯂꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯄꯥꯊꯣꯛꯆꯈꯤꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯃꯁꯨꯡ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡꯁꯨ ꯃꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ ꯍꯥꯏꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯗ ꯊꯝꯖꯔꯤ꯫ ꯑꯦꯟ ꯊꯦꯡꯛ ꯌꯨ꯫